Nungsirabe Nausing. Aikoi Allah-gi Thawjal-dagi Hangbada Ikaiba Masail-gi series-da Heiz Amasung Istihaja-gi Masail taraga taruk Khudingmak. Istihaja-gi ahkam, Istihaja-gi hukum-di matam chuppa nahi tabagi hukum-ga chap manai. Asigumba nupisingna namasu songani, rojasu hengani, kaza tawroi, haktinnabasu yai. Khangjingadaba. Istihaja-gi ahkam uzar layba migi ahkam-ga chap manai. Wujud thamba ngamdaba mibu uzar layba kawi. Khudamdi nungsit khaiduna ta layba amasung pesap makhak laktuna ta layba asina chingba. Ahanbada. Tha khudingi nupisingda lakliba aduwa haiz kawi. Anisubada. Haizgi matam yamdrabada ahing tara nungthil tarane. Kanagumbi amada ahing ahumdagi tana laklabadi. Haiz natte madu istihajane. Aduga karigumba ahing tara nungthil tara hena laklabadi madusu istihajane. Anisubada. Haizgi matam yamdrabada ahing tara nungthil tarane. Kanagumbi amada ahing ahumdagi tana laklabadi. Haiz natte madu istihajane. Aduga karigumba ahing tara nungthil tara hena laklabadi. Madusu istihajane. Ahum subada. Karigumba nungthil ahumdi fakhre. Ahing ahumdi sudre. Praman amadi. Iraigi ayukta lakpa hawkhi. Aduga nungaizing numitki numidang magrib matungda lepkhre. Masi haiz natte istihajane. Karigumba ahing ahum nungthil ahumdagi khajiktang watlabadi madusu haiz natte. Praman amadi irai numitki ayuk numit thoklakpa matamda lakhi. Aduga ningthawkabagi numit thoklamdaida lepkhre. Adu fawda haiz natte istihajane. Mari subada. Haizgi matamda angangba yangang machu, asangba leipak machu asina chingba lakliba Khudingmak haizni. Angawa machu sengna uraba matamda haizdagi pak oire haigani. Manga subada. Masagi chahi mapangi mamangda amasung chahi yankhi mangagi matungda haiz lakte. Maramasina chahi mapan sudriba nupi machasingda laklabadi madu haiz natte istihajane. Karigumba chahi yankhi manga suraba matungda laklabadi aduna yamna ngangba natraga yam mubu oirabadi haizni. Karigumba yangang machu natraga asangba natraga leipak machu laklabadi istihajane. Karigumba mamangda su yangang machu asangba machu natraga leipak machu lakhiba oirabadi haiz oigane. Karigumba mahausa lakhidaba machu oirabadi haiz natte istihajane. Taruk subada. Kanagumbi amada tha khudingi tattana numit humni natraga marini laklamme. Aduga karigumba tha amada matam asidagi hena lakle. Aduga numit tarani dagi hena lakte. Adu oirabadi pumnamak haiz oigane. Aduga tarani dagi su hena lakle. Adu oirabadi mahausagi adat ki manungda lakliba numit sing adu khakta haizne. Hanagi changdagi henba numit sing adu istihajane. Masigi pramande kanagumbi amagi numit humni haiz lakpagi adat lay. Adubu karigumba tha amada numit mapanni natraga tarani laklabadi pumnamak haizne. Karigumba numit tarani dagi mikup amahena laklabadi numit humni khakta haiz oigane. Atay numit sing aduna istihajane. Numit sing asigi namaz kaza sonba wazibne. Taret subada. Kanagumbi ama masagi adat amata arepa amata leite. Karigumbada numit marini, karigumbada numit taretni lakli.
Mawong asumno hongdok hongzil lay adubu karigumbada numit tarani su lakli. Adu oirabadi pumnamak haizne. Asigumba nupisingda numit tarani dagi hena I laknabadi. Yengu mamangi thada numit kayani haiz lakhibage. Mamangi thada lakhiba numit adukhak haizni ariyambana istihazani. Nipan subada. Kanagumbi amagi. Thagi tattana numit marini haiz laklamme. Karigumba tha amadana numit mangani lakle. Matanggi thada amuk numit taraga mangani lakle. Adu oirabadi numit mangani khakta haiz oigane. Numit tarani istihazani. Mamang thagi arepachang adu hongkhe. Haujik numit mangani I lakpagi adat oire khangane. Mapan subada. Kanagumbi amada numit tarani dagi hena I lakli. Aduga mamangi tha singdo numit kayani I lakhibagi haiba ningsingdre. Adu oirabadi achauba alim amada hangbiyu. Tara subada. Kanagumbi amada. Ahanbagi I lakbu uraba masung numit tarani natraga tarani dagi wana urabadi. Pumnamak haizni. Taraga mathoi subada. Kanagumbi amana. Punsigi ahanbi I lakbu ure. Adubu karigumba maram amadagi thakayamuk leptana lakle. Adu oirabadi. I lakhiba numit adudagi numit tarani pawa haiz adugi matungda. Numit kunni istihazane. Mawong asumna tha khudingi numit tarani haiz numit kunni istihaza oigane. Taragani thoi subada. Haiz anigi marakta haksang sengna laibagi matam yamdrabada numit taraga mangani ni. Amasung ayhen bagi day ngumkhay amata leite. Karigumba maram amadagi haiz lakpa lep khabadi. Matanggi I hek lakdriba fawba haksang senge. Tarago humdoi subada. Nung manini I laklam laga numit kun mangani haksang sengna lay. Adugi matungda amuk nung manini lakle. Adu oirabadi nung manini lakliba adusu haiz natte istihazane. Taraga mari subada. Karigumba nung manatraga numit kaya nimog I laklaba matungda numit taraga mangani dagi wakna haksang seng labadi. Madugi kari superwa tauroy. Haubadagi loiba fawba barabar I lakpagumna khangani. Ariyamba numit punhug istihazani. Masigi pramandi asine. Kanagumbi amagi tha khudingi tarikh amma ani ahumda haiz lakpagi adat lay. Adubu. Atopa tha amagi tarikh amada nong makhak I laklaba matungda. Numit taraga marini sengna layraba matungda amuk hanna nong ma I laklay. Adu oirabadi. Numit taraga tarukni barabar I laktuna laybagum khangani. Masigi manungdagi numit humni di haizgini numit taraga humdoini na istihazani. Karigumba tarikh maridagi taruk fawba haizgi adat layramme. Adu oirabadi tarikh sing asimat haizgi matamni aduga ahanbagi numit humni matungi numit taraga humdoini istihazani. Mahausa karigumba amata adat laytaba ahanbagi I lakba oirabadi. Numit tarani haizgi aduga tarukni istihazagini. Taraga mga subada hamal layba masa wai sangdaba matamda. Lakliba I adusu haiz natte istihazane. Taraga taruk subada. Angang popum matamda angang thoklaktinay mamangda. Lakliba I adusu istihazane. Nung sirabay tsilinaw sing. Ngasidi asifawdang khangminadasi. Nung sirabay tsilinaw sing na. Video asibu Musliman bahay bihin Khudingmak ta share tawiduna. Makoy buso khanghan bagi thawdang lawda adom su saruk yabiyo. Allah Ta'ala na Haijakhriba Wafam khara Asida. Ekhoy Khudingmak na khangbangam na bagi pangal thawna adat pinabi bu oisano.